Manipur da PR thamlakpa tha ahum hen khrabagi matungda tongan ba kendragi MLA tarana saba mihut kangbu amana Governor Ajay Kumar Balaga unaduna makhoiga chatminariba MLA pulapna nifu marina miyamgi oiba Anouba lengak ama shemada yanare haina ayiba serol ama pisin khre Governor ga unakhiba tongan ba kendragi MLA tara adudi Hairok SCG MLA Thokchom Radesham Uripok SCG MLA K.S. Ragumani Kaishamthong SCG MLA Sapam Nisikan Hianglam SCG MLA Yumnam Radesham Wangjing Tentha SCG MLA Paunam Brojen Mayang Impal SCG MLA K. Robindro Wangkai SCG MLA Thangjam Arun Kumar Tamenglong SCG MLA Zanghyamlum Panmai Amadi Khetrigao SCG MLA Sheikh Nurun Hasan Yauna MLA Tarana Saba Mihut aduna Governor ga unarba matungda paumi singa unabada Hairok SCG MLA su oiriba T.S. Radesham na haiki Manipur gi praja miyam na pamliba miyam gi oiba lengak ama semnaba makhoiga chatminariba MLA nifu mari asina yanari haina Governor da serol adu pishilu bani hairiba wafam singasi Governor na not tawsilobata natana praja miyam gi interest ta tawba yaba thabak sing tawgani haibagi thajaba su biraki haina phongdokhibani Matawasum tauna MLA tara asina saba mihut timasina Governor da pisiliba serolasi Anouba lengak ama semnabagi claim tawbagumani adubu lengak ama sembagi oinadi National Party ama oina center gi lengak na semlakadabani haina phongdoki haibadi ruling party BJP gi oinadi party gi hai kamana leblakpa warip na aroi oigani haina phongdoki masigi matung tarakpa oina Speaker Thokchom Saitabratasu Union Home Minister Amit Shah nan Delhi ta kaurakpadagi ngarang nungthil Imphal thadokhibasu leikre kari maramgi damakta mahakpu Delhi da amuk kaurakhibano haiba chapchaba maram asi haiba ngamdrabasu Manipur gi haujik oiriba irang amadi politician gi oiba charangnaba asiga mari leinaramba yai haina phongdokhibasu leikhi tongan ba media sing amadi miyam gi oiba thajanaba singi matungina ngasi megi tang kunmapan asigi manungda Manipur asida Anouba lengak ama laklaba yai haina thajanare karigumba state asida Anouba lengak ama lakpa taragadi state asida Kanana Chief Minister Oigani haibasidi miyamna haujik nimpu ngangna bahaunarakle tongan ba sourcing gi matungina hanagi Chief Minister Sri N Biren Singh amuk halaklaba yai haina su phongdokna ba leikhi aduga tongan ba source amadana Hairok SCG Thokchom Radesham na Anouba Chief Minister oiraba yai haina su phongdoknaki masiga iroinana masigi hiramasida ngarang nungthil Union Home Minister Amit Shah na kaurakpadagi Imphal thadokhiba Speaker Thokchom Saitabratabu Manipur gi Anouba Chief Minister oina hablaklaba yai haina su tongan ba miwai singna thajanari amabu oirabasu state asida matam kaya ama kangkhong chaiduna mapi mapa leitaba state ama oiraga lakpa matang asida Anouba lengak ama semlakpa taragadi masi miyamna taramna oglakani adubu lakadoriba Anouba lengak sida hanagi Chief Minister Sri N Biren Singh amuk halakpa tarabasu natragana Thokchom Radesham oirabasu Konthaujam Golbendas oirabasu Thongam Biswajit oirabasu Y Khemchanbu oirabasu natragana Speaker Thokchom Saitabratabu oiba taragasu masida maru oiriba asi praja miyamna pamliba asi sahi ani henna waraklaba state asida hanagumna santi hanjilakpa tangdulaitaba state ama amuk hanna purakpa ngamgadaba mating leiba thona phaba masage oijaba thidaba luchingba phurup khudimak asibu panaba ngamgadaba Manipur asibu thamoi singna praja miyam asibu ngakpa ngamgadaba luchingba aduni darkar oiriba asi miyamna pamba lengak ama purakpa ngamgadra haibasigi miyamda wahang ama oiri miyamna pamba sarkar ama lengak ama haiba taragadi praja miyam asibu nungaina sakthung phithungna thamba ngamba hiram khudimakta chaukatpa tungi lambi sangna uba ngamba leiba ngamba asengba lengak tuni ningsing bayai hanagi Chief Minister Sri N Biren Singh asi ingkumja 2018 da matamadugi India gi Vice President M Venkaiah Naidu na piba Champion of Change haiba Good Governance ki award adu phangba leikhre Award asi mahakna tawkhiba Good Governance Social Welfare amasung National Building da yumpham oiraga tawbani Award asi Forum for Indian Economy haiba non-profit organization amana pibani Ningsing biyabadi Manipur asina India da hek tilaba matungda haibadi ingkumja 1963 dagi palakhiba ihan hanba matamadugi Chief Minister Mairembam Koireng dagi hauraga pankriba tongan ba Chief Minister
तरमाथोय असि अदुगुम्बा गुड गवर्नेंस अवार्ड फंकी हाइबा असि ताखिदे अदुबु स्टेट असि तरागनि थोइसुबा चीफ मिनिस्टर नोंथोंबम बिरेंदी महाक मसाबकना हौदोक्चबा गो टू विलेज गो टू हिल्स हाइबा इनिशिएटिव सिंग असि गिदमक्ता महाक की पार्टी भारतीय जनता पार्टी न पीबा गुड गवर्नेंस अवार्ड असि इंकुमजा 2023 दा फंखिबा लैखि मसिगी इनिशिएटिव मयाम असि महाकना मनुंग हंजिनबा मणिपुर की सिंग अमदी चौखत्रिबा खुंगंग कया असिबु थोंग मानना चौखत्नबगिदमक्ता लौखलक्पा खोंगथांग अदुबु सखंगबा ओइना लैखिद्रबा प्राइम मिनिस्टर ओइरंबा अटल बिहारी वाजपेयी की मपोक निमित्ता इंकुमजा 2014 दगी बीजेपी न पीबा हौखिबा अवार्ड असि फंखिबनी मणिपुर असिगी तोंगान चिंगी डिस्ट्रिक्ट कया अमदा कोइना चतुना स्टेट कैबिनेट मीटिंग फावबसु पांगथोकपा लैखिबनी मसी यामना फबा खोंगथांग अमनी हाइना लौबदी याय अदुबु मदुमकना स्टेट असिदा गुड गवर्नेंस हाइबा अदुगी वाहनथोक अदु मपुंग फाबा अदुदी ngamkhide श्री एन बिरेन सिंह की मतमदा पांगथोकलंबा तौरंबा थबक कया असिना स्टेट असिदा गुड गवर्नेंस की वाहनथोक अदु चपचाना इनबा ngamkhibra हाइबा असिदी इनबा ngamkhide मदुमकना स्टेट असिदा ट्रांसपेरेंसी लहनबा अकाउंटेबिलिटी लहनबा रूल ऑफ लॉ मणिपुर असिगी प्रजा खुदिमक्ता फंगहनबा मणिपुर की प्रजा मियाम पुन्ना पार्टिसिपेशन लहनबा मियाम न मथौ ताबा सिंग फंगहनबा सिनबा मियाम की खोलाव अमदी अवाब खनबा इफिशिएंसी लहनबा मियाम न याबा पॉलिसी पुथोकपदी अदुमक ngamkhide मपुंग फाखिदे सोशल सिक्योरिटी पीबा एम्प्लॉयमेंट पीबा इन्वेस्टमेंट पुरकपा इकोनॉमी चौखटपना चिंबा मरु ओइबा एरिया सिंगदा निंगथिना थबक तौबा ngamkhide हाइबा याय मसी तसेंगना हाइबा तारगदी ममांगैदगी हौना स्टेटना उबा ngamदना लाखरबा अहोबा अमनी मसीगी महेना ngasiदी इंडिया की मनुंगदा मणिपुर असिना इन्फ्लेशन ख्वाइदगी वांगबा स्टेट ओइरिबा सिनी लेंगाक अमा सरकार अमा तसेंगना सोइरे हाइबा अदु स्टेट असिदा करप्शन इनएफिशिएंसी अमदी मिसमैनेजमेंट ताई मदुना मियाम की थाजबा मांगहनबा इंस्टीट्यूशन सिंग मपांगन सोंथहनबा मियाम द पीगदबा सर्विस सिंग पीबा ngamhande सेंदोन की चांग वांगबा इन्फ्लेशन की चांग असिना हेंगलकबा अमदी पब्लिक अनएम्प्लॉयमेंट की चांग वांगबा हाइबसी पब्लिक की मनी फंसिंग असि लाना सिजिनबगी खुदमनि हाइबा तारे नकल अमदा पवार खुदिमक असि सुपना पाइसिनबा अमदी लीडरशिप वाटपा हाइबसिना लेंगाक असि तसेंगना सोहल्ली हाइबा तारे येंगबियु मतम अमदा एन बिरेन सिंगी मतमदा एंटी करप्शन सेल हाइना हांखी मसिगी एंटी करप्शन सेल असि लिंगलबा फावबदा स्टेट असिदा करप्शन थिंगबा ngamdaba हाइबसि इफेक्टिवनेस लेइत्रे हाइना ताकपनि असुमना लेंगाकना मियामना थाजबा ngamlaktaba इकोनॉमिक स्टैग्नेशन नत्रगना क्राइसिस लैरकपा लाइरबा हेंगलकपा सोशल अनरेस्ट लैहलकपा अमसुंग पॉलिटिकल इंस्टेबिलिटी लैरकपा हाइबसिना एडमिनिस्ट्रेटिव फेलर हाइबदु मयेक सेंगना ओइरकी हौखिबा सही कयादगी मणिपुर असिदा पॉलिटिकल इंस्टेबिलिटी सोशल अनरेस्ट अमदी गवर्नेंस चैलेंजिंग मयाम सिंग असिना स्टेट असिगी इथनिक वायलेंस इकोनॉमिक स्टैग्नेशन अमदी पब्लिक सर्विस सिंग पीबदा मंगम सानदबा ओइरकी मनिंग अदुम हलकी हाइबा तारे मणिपुर स्टेट असिगी सिंगद खुंदारिबा नागा अमदी कुकी सिंग असिना तंपाक्ता खुंदारिबा मैतै सिंग असिदा पिरकपा टेंशन मयाम असी कुइरकले मसी तसेंगना हाइबा तारगदी मतम चाना लेंगाकना मतिंग थोकना थेंगनरक्तबदगी कोनदी मसिना मैगी चिंग पोखाइरकपगुमना स्टेट असिदा अचौबा क्राइसिस अमा वायलेंस अमा थोकलकपनी मसिगी मतांग स्वाइसिदा रिकन्सिलेशन तौनबा थबक पाइखतपदा तप्पा अमदी मपुक्चेन सेंगदबा मानबा कया अमसु याउदबा नटे लेंगाक पाइमिनरिबा मिनिस्ट्री मनुंगदा फम्मुनरकपा पवार मुनरकपा मोट खेनरकपा हाइबसि फजबा अमदी नटे स्टेट असिदा कुकी एमएलए तरा असिना सेपरेट एडमिनिस्ट्रेशन तालकपदा नचना एन बिरेन सिंहबु चीफ मिनिस्टर की फमदगी लौथुउ तालखिबा अमदी नेशनल पीपल्स पार्टी की एमएलए तरुकना बीजेपी न लुचिंगनिबा लेंगाक असिदा सपोर्ट तौरंबा अदु हौखिबा ममांग चहीगी नवेंबर थादगी तोखिबा अदुदगी बीजेपी की लेंगाकता मई चटपा होरखिबनी मसिगी मतुंग तारकपा ओइना सही असिगी फेब्रुवारी की तांग 8 श्री एन बिरेन सिंह चीफ मिनिस्टर की फमदगी रिजाइन तौखिबनी अदुगा फेब्रुवारी की तांग 18 इंकुमजा 2025 सही असिदा मणिपुर असिदा पीआर थमखी अमसुंग मणिपुर की लैरिबा असेंबली अदुना मतम खरा थबक तहोंदना थमखिबनी आर्टिकल 356 की मखादा लेजिस्लेटिव पावर अदु पार्लियामेंट न पाइसिनख्रे मणिपुरगा मरी लेनबा बिल पुंबा असि पार्लियामेंट न पास तौबा तारे मतव असुम तौना मसिगी मतुंग तारकपा ओइना स्टेट असिदा हंदकता उखरुंदा पांगथोखिबा
Siroi Lili Festival masiga mari lainana Manipur State Transport thaba bus amada paumi sing tonglaga lakhiba adu Gwal tabida Maha Regiment sing aduna Manipur State Transport thaba bus asida Manipur asi lauthu haibadagi paumi sing asina pendaba nungaitaba phongdoklapdagi masigi matung tarakpoina state asida sarangnaba kaya ama lakhi Masigi hiram asida tongan ba CSO sing praja miyam sing amadi paumi singa pullaga akanba ihau sing tauki masida Governor na Manipur gi praja miyam da lale haina sengdokadabani haina kokomina luchingba lup asina praja miyam ga pullaga ihau su haukhibani matau asum tauna state asida sarangna ba kaya ama leiringai gi manung asida Manipur gi ruling party gi marakta MLA tarana Governor unaduna state asida Anouba laingak ama semnabagi damakta thaurang tawrakhibani masigi sairak asida Chief Minister oiningba singi sanglaba maming pareng ama tongan ba social media da thagatnari khara amana Sri N Biren Singh amuk hanna Manipur gi Chief Minister oiraga halakhigani haina phongdoknari amuksu mamangdasu state asigi Rajya Sabha gi MP ningthola semba sanajawbada birakani haina su haina ba thengnai masina mamangi warini adubu hauji oiriba scenario asidadi Sri N Biren Singh amuk halakani haine khara amana Hairok SC gi MLA Thokchom Radhesyam Chief Minister oiragani haine khara amana Thokchom Govindas Thongam Biswajit Y Khemchan Speaker Thokchom Saidabrata makhoi mayam asigi manungda amadi Chief Minister oirakani haibagi miyamna thajanari haujik lairiba BJP gi ruling gi MLA mayam asigi manungda Chief Minister hariba phamasibu oiningdaba kanasu yauram loi masigi maramdi Chief Minister ama haibasidi ningthogumani mahaki matungda mina inarakani mahakpu laidona latnarakani masa masu haktak phauba wata padaba haibadu adumak lehauragani machin manau pumba tauningbata tauba ngamba ningthau haibadu oiragani sagai na tei pumbana ina khullagani masidabu Chief Minister oiningloidoba kanabu yaugadage Masi mayamasi oiningba oirasanu haujik Manipur gi praja miyamna tasengna pamleba asi masagi oijaba thadokpa ngamba luchingba ama sentarga nakna pau phauna bangamba tongan ba sakhwat thorang awanba reform kaya ama pukchel sengna tawba ngamgadauba leiriba crisis mayamasibu management haiba mating leiba Chief Minister amani long sighted oiba tungi mieng sanba mioi amana Chief Minister oihandaba taragadi Manipur gi tungi laibak asi manglagani haujik mi ayamana paisada ngaunari madu lakadoriba Anouba Chief Minister adudadi thohaningde masana imungna paisa asi laudraga mahaki agent kaya ama thadotuna khomhan bataragadi maduna henadum sathiba helli masi Manipur asida pankhiba Chief Minister kaya amada anambada thokhrabani masigi khudam amatang panjarake Mamang da pankhiba Chief Minister Wahengbamgi Ojanipa macha adu paisa sabagi matangda mabukchel singi haina thengnei praja miyamna su hainei mahak masamakna su Manipur asida manga suba National Games ingkumja 1999 da pangthokhiba adugi game saba sillangbagi matangda paisa amatta chade haina khiba leikhi mahakna haikhi aihakna handak siliba National Game asida paisa ama charamle haina puthokpa ngamba taragadi kangjai bungda khiliba sahit minar matwanda kakhatlaga makhada tana sau sana yungduna thamlaga thabak longna song thabirakke haina phongdokhiba leikhi masigi wangangsida yauriba adu mahaki mabukchel sengba aduni aduga atopa amadana tangkhulgi Chief Minister haiba tare yangma so saijana khwaidagi phaba state asigi Chief Minister amani hainasu phongdoknei mahak ingkumja 1974 da tha taruk amasung PR lakraba matungda 1977 gi June dagi 1979 gi November phauba chaurakna pulapna sahi aniga tha manga muk state asida Chief Minister oiraga palam khibani mahak aduki matik pukchen sengi thauna lei state asigi damakta singtam anigi marakta apunba kisi ama kiduna masin manau oibagi nusinaba state asida santi leiba unity purakpa ngamkhiba luchingba amani haiba yai Sri Jangmaso Saijana Manipur asigi singama sung tam khaidaba laingak ama haudoklammi adubu mahakna state asida paikhatliba tongan ba afaba thabak mayam asibu mahakpu nusidaba pamdaba singna mahakpu tamthina hatokpikhi singda naga singna separate homeland talaga lakli India sarkar ga peace talk tawduna
खरा इंथना लैबगी वानी नागालिम सेम्बगी वाफम अदुदी हंदोकपा लैत्रि ngасina amuk kuki MLA tarana haukiba kumja 2023 gi August thadagi separate territory tanduna ngasi phawa laklibani panba yabadi Mizoram gi Chief Minister masamakna USA da mamang chahi haibadi 2024 gi September gi tang mari da USA da laiba jo diaspora singda India Myanmar amasung Bangladesh da lairiba jo miyam asina punsinduna tokhaiba Christian nation ama semnaba phongdokhibasu laikhibani maduna India gi territorial integrity da singnaba phawribani wafam asi Goa Chronicle na chingba tongan ba media singna phongnaba taragasu India gi luchingba singna di tokhaiba kuki jo chin singi oiba apunba jolen ama sembagi wafam asi leire haiba machin na ngasi phawba pandri tadri Manipur gi mantri MLA amatagi machindagi ngasi phawbada kuki jo singasina talibasi makhoi oiba tokhaiba state ama semge haina haibani haibasi ngasi phawba aikhoi gi leiriba mantri MLA singi machindagi khaktadri thengnadri amarom da haiba taragadi kuki singasina center da makhoina maiteiga tongan leinare changnadre marmaduna legislative power yauba territory ama pibiro haina kanna taknariba asini Chief Minister N Biren Silu tanba adusu mahak lauthokhiba taragasu makhoigi oiba tonganba territory ama phangdri phawba makhoi tumina khak leiroi haina phongdokliba asini territory piba taragasu amukka country ama semge haina talakani maram mayam asina Manipur gi hojik oiriba phibam masi atuki matik lure haiba tare masi gumlaba complex oiba situation asida Chief Minister asi khanmada makhoigi MLA tara adu yaugani haiba asidi thajade adunadi makhoigi irang asi tokpagi wafam asi khak leitri haibani amarom da haiba taragadi nagamiyam na ingna chikna lainingba taragasu rebel group singnadi nagalim gi mangasi thadoktribana manung da lan kan hauri haiba tare phibam asida Manipur asina pamliba asi Chief Minister oigadaba misak adu mating leiba Kudimak asi uba ngamba phirep chumba motivation amasung negotiating skill leiba manana uba ngamba misak amani mahak adu mamang thakta lalamba kaya adu sumthokpa ngamgadauba center gi jaga khakta da thabak tawroidaba singnaba ngambagi amadi thoklagadauba pumba asi thengnaba ngambagi mathona lei paisa da mihaudaba mahakna pairiba phammaduna kudimak asidagi lumba heli haina khandaba masagi chauthokpa pongthokpa leidaba leiriba mantri MLA mayam asi pumna makka sana sinana punna chatminaba ngamba capacity leiba mioi ama oihaningi makhoi MLA ngaihak leiraga manga tara punba mari manga pullaga phurit khauda haplaga Chief Minister oini khaliba sing asida aikhoina pamliba matik mayai mayam asi selamgadra haiba asi thiba tabani leader ama khanba haibasi araiba thabak tinatte center na khallagana makhoina haibada ji tagadauba midu khalakani madunadi state na pamliba adu thungma sungam ngamloi Chief Minister gi lamjenda yauriba singaduna makhoigi manungdagi yanaraba apunba mioi ama oina puthokpana Manipur gi apamba thunganba asi ngamgani masida kok sungsinaba su darkar oi